Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. G20 ki Manipur na yumbu oiduna numit humni satharakpa Business 20 ki mifam ngasi loisinkre. Mukhyamantri Nongthoman Biren hairi, Manipur leingakna angamba thakta honaduna miyamda thaknaba ising pinaba honari. Assam Rifles amasung Manipur Police ki apunba kangbuna, Malemgi Kaithel lupa koti taret lak nipuni thoi rongi mamal waigataba brown sugar, Technopal jila degi phare. Sports Mantri Gobindas Konthaujam na hairi, Manipur ki mahusadi leizaraglaba masana sing leibak sinba thungna khanganabagidamag Sports Mantralwaida prastap tawrakani. Amasung Nagaland amadi Meghalaya Bidhan Sabha Mikhal ki matam naksilakpaga loinana board khomagi thabak kham thengna kalle. G20 ki Manipur na yumbu oiduna numit humni satharakpa Business 20 B20 ki mifam ngasi loisinkre. Mifam asida tongan ba leibak kulumdoidagi mihut sa mahena saru yaki. Mifam asina tourism, healthcare, phisalon sa madi atei sector kayada lalol etik tominana bagi khudong saba maphangle. Awang nupol lamdamgi oina Manipur da mifam asi ahanba pangthokpani. Anisuba B20 ki mifam Mizoram ki Aizolda Mars amadagi ahum phawba pangthokani. Madugi tungda Sikkim ki konong Gangte Mars tara manga degi tara taret phawba duga Nagaland ki Kohima dane April mari degi taruk phawba pangthokani. Rajya sida pangthokiba ahanba mifam gi aroiba numitta mifam asil saruk yanana bagidamag lakpa mihut singna ngasi ayuk aitihasik oiraba nupi ngaktuna phamba Imphal gi khwaramban ima Kaithel chatuni yengki. Makoina Imphal gi aitihasik oiraba Kangla su yengki. Madugi mamangda mihut kangbu aduna Imphal gi Sri Gobindaji mandir risatuna lai khuramki. Tungda mihut kangbu adu Delhi gi damak Imphal thatokhi. Mukhyamantri Nongthoman Biren hairi, Manipur leingakna angamba thakta honaduna miyamda thaknaba ising pinaba honari. Wafam asi Imphal East Jilla gi Singkhai singda nauna saba water treatment plan ama sangapagi thoramda Mukhyamantri Nongthoman Biren phongdokhibani. Water treatment plan asina nuangmada ising MLD nipumanga puthokpa ngami hairi. Treatment plan asina ahubagi waina Imphal sorgi tongan ba mafam singda ising piba hugani. Treatment plan asina hana singda damdagi piramba consumer sing yauna Imphal sorgi tongan ba consumer singda ising piba ngamlagani. Mukhyamantri na hai Manipur da ising phangpham oiriba pat turel amasung singda damgi ising kangsilapadagi miyamna ising phanglaroidra haibagi mipaina ba kaya poknare. Masi paktaknana umang kokthorappadagi thopani. Ngasi sangariba treatment plan asina nongju tha laktringai mamangda Imphal gi mafam ayamada thaknaba ising pinaba honagani. Magna hai rajya sigi miyamda thaknaba apaba ising pinanabagidamag Loktak Part yauna Tupul manaki Izai Turel Karong manaki Barak Turel amadi tongan ba project singdagi ising lawnaba honari. Miyamna su ising ligna sijinnabada mateng pangbiyo. Mukhyamantri na hai. Thamari mangasi nong laktri bhaugi maraksi hairi bai khoine ngasi tawri basina entire Imphal manung and greater Imphal ising provide away abagi possibility to khoida laire na adumade prajada madagi thajiba pijage ngasi gi ising scarcity lai je karai dagino u hogdo dagini hoi global warming climate change prithibi goine lai koi Manipur de ishona pirakpa hill areas na 92% ne masi khatam preserve taroga phajana thamba kanda lok te ising wate bosi je kaino da chapio laimarang bida jungle da phajana yoga laibani na ising tayeba aikoi gi loina maru ba phukna saba popi thaba is aikoi yam phatte laina na raiba ising phangatri ba tawrai mayam je aikoi na sinjabani haibani da ina ngasi darani hang haisi manungda ayam loina cover torani ngasi dagi ising thaba hore jaga kharada aduna ui painingai kersu leite. Shiv Sena Manipur State Unit na hairi Maharashtra gi Mukhyamantri Eknath Shinde ne lusingba Shiv Sena asibu Election Commission of India na asengba Shiv Sena ni haina lauthurapada nungaiba poi. Imphal da leiba dol gi office da pangthokpa pawgi mifam amada dol asigi president M Tombi nai Election Commission na lauthokhibagi matung tarakpada dol asigi mag tenjai amasung lirung na oirgani maramaduna atopa dol singna masigi mag asi sizinaba yararoi. Sri Tombi nai Manipur da ing kumza lisingani tara maridigi anoba sarkar ama lakpadagi rajya sida ahongba kaya uba phangle. Matam amada oiramdaba highway singi phibam ningthina simkale. National Highway 38 leramba Valley Bridge sing RCC onthoktuna mapung phana samgatpa hore.
Magnai, Manipur Yubu Oduna Pangtopa Business 20 ki mifamda, Atay Labak Sing Rise Sida, Santang Tadaning Bigi Apamba Pungtor Keeper Aduda, Nungai Bapoi. Rise Si Tourism Gilam the Kutong Saba Labor Mapamni. Sri Tombin Hai, Manipur the Husik Sound and Mayong the Riba Samasya Amati, Drug Lalon Bamasung Seasonaba Sini, Maramaduna, Drug Maru Pugna Mutanaba Honabada, Miam Hubna Mating Pangatangai Pate, Masida, Rasniti Tauretabani. Magnai, Rise a Sigilambi Tongamasung at the infrastructure sing Sakunaba, Tabuk Paikalapuda, Mipum Kudimuna Sokapum Tui, Miam Puna Amutang Honaduna, Rise a Si Nintina Sakunaba Honamina Si. Apapa tabak tabu da madu thagat pa haitrama mido adugi mido ranji tawiru no tukbiro hojik dola doli khaidra tawu thabak se aikoi drugs se purely zero tolerance purely manipur ki adum ngamdraga so aikoi miyam se drugs sadra na honabugi mechanism am khoi thi se ba masida political party ki adugi nupi ki nupa ki kada gumam ta khena ba thamdana masigi thabak su tause aduga loina Apapa tabak tabu da Payaba Koi Haibu Henabi Tamse, I koi Punam Manipur se, Tongan the Pimugami Lakamatam the Bun blockage, this and that to se, Masima, Tokpiro, Habasima, Shiv Shanagi, Maketi, Piltozare. Manipur ki Raisapal La Ganesan Bobidai Pibigitorum, Imphal ki Ras Babandangasi Pantokre. Mahakbo Bidai Pibigitorum Maduda, Mukhematri Nongtomi Biren Sarvyaki. Mukhematri na Hanagi Raisapal bu Mahagna Manipur ki Raisapal wedding ita Kangba Kanba Masung Aset Pepirep Amagalina, Manipur ki Miyambu Awamo Takta, Pukanaba, Honaki Bagidamak Tagatki. Nagaland ki Raisapal Wena Rise to the Anoba Asaka Yakalina Tabak Tonunabasu, Mukhematrina Raisapal de Proposal Piki. Ningsing Bayai Sri Laganeson Manipur ki Tarataret Super Raisapal Wena, English Singani Kunmatoi ki August Kuntareta Wasak Lokibani. Tabidi Bapawasi, Agas Bani, Imphal Degini. Assam Rifles ki Technopal Battalion amasung Manipur Police ki apunba kangbuna Malem ki kethel da lupa koti 3 lakh nipuni thoi rongi mamal oigitaba yamlaba brown sugar Technopal zilla gi Samol village dagi ngarang phare akaknaba pawma phangmadagi security force ki kangbu aduna Samol village da asat awoksing sek tawbuda sapon ke maripuni pan da haplaga purakpa brown sugar kilogram ahum gram 7 tara phagat pangamki Drug Purama Musing adu Paraba Polam Sing adu Galenina, Makataba Ain Gitabak Satanabagamak, Technopal Police Station the Sinakre. Amaromda Assam Rifles ki Sajik Tampak Battalion Sandel Zilagi Songkom Village dagi Kani Kezi Kun Pare. Akak naba Pawma Pangbadagi Assam Rifles ki Gangbuna Mapamadu da Asada Woksing Sector Bada, Polam Sing adu Gari Emada Hablaga Purumba Tingarakibani. Polam Sing adu Lupa Koti Amarongi Mamal Oigani Hari. Polam Singadu Purak Pamiyo Singadu, Polam Singadu Konana, Makataba Ain Gitabak Satanabagatamag, Sakpi Karong Police Station the Sinakre. Nomagi Oiba Lemna La Ya Layang Ba Masung Bhavtahan Bagi Kemama, Imphal East Zilagi, Langdum the Leba, St. Paul English School Dangasi Pangtokre. Lemna Layang Bagi Kem Adu School Asina, Indian Dental Association Manipur State Branch, Department of Oral Medicine and Radiology. Rimski Dental College ga puna sinduna pangtoki bani ke maduda mahiroi satruk lemna layengki National Medicos Organization Manipur amadi Seba Bharati Manipur ani ne khusam natuna lemna layengbi ke mama Kangpokpi Bidhan Sabha Kendra gi manung sana leiba Santola Bari village ngasi pangtokre ke maduda punna khunja sam ahum layeng ke madi des ke amarum su pangtoki Thobal Jilla ki Singa Makha Lekai Welfare Club na sinduna nomagi oiba lemna mid laying bigi kem ama lekai adugi sangai ground ngasi pangthokre lemna laying bigi kem adu da punna lamda madugi khunja sani ani laying kem masung hidak langthak sing lemna piki anok darkar leiba miyoi sam kuthra mathoi tasu anok yen thokhi Regional Institute of Medical Sciences RIMS Imphal gi Sasta Action Plan 2022-23 gi saruk ama oina miyambu lemna laying bigi kem Sasta Health Camp Thobal Jilla gi manungsan leiba sarang pat mamang lekai community hall ta ngasi pangthokre mapam adu da tongan ba department singi OPD hangdoktuna khungang adu gi khunja samri laying kemadi hidak langtak singso lemna pikhi Youth Affairs amasung Sports Mantri Govindas Konthawjam na hairi Manipur gi mahusadagi leijarglaba mungna kangjai amasung kang masana asi leibak sinba thungna khanganabagi damak kendra gi Youth Affairs amasung Sports Mantraloy da prastab tawragani Imphal East ki Khurai Kongpal Sajor Leikai Satharakpa Om Suba Governors Mungna Kangjai Trophy 2023 loisamnigi thoramda saru yaraduna Mantri nai Manipur se mausadagi hauna sana khonabada yamna thawai yawba miyoi kyana leiba lamdam amani
मालेमदा याव फाउरिबा पोलो मणिपुरना मालेमने खुदोल तमखिबनी अखोई इपा इपुसिंगना थंबिरंबा अरिबा मसानासिंग मुदखितनबा होनबा मसुंग मसिबु योक्तुना थंबा हाइबसी सरकार असिगी लेंद्रबा फिरेमनी मणिपुर की थांगता असिबु मालेमदा खंगनबगिदमक सरकार असिना अंगमा थाकता होनरी मसिगिदमक थांगतागी यूनिट निफुरोम राज्य के तोंगान तोंगान जिलासिंगदा हांगतोकले अरिबा मसानासिंग योखनबगिदमक सरकार असिना सहीद लुपा कोटी अमा सादिंग तौरी अखोई जनरेशन अमा सेमसे जनरेशन अमा खनबा तारगदी अखोई एजुकेशन से असी दरकार याम ताइबा अदुना एजुकेशन यावद्रदि हुजिति याद्रे एजुकेशन is very much required in today's civilization because every one of us are taking the globe the world in our pocket prithvi sina bigaw hapidana hamdu ka pavamam draga kyam tavamam dragadi mana namod piningi ba reply do adu nangna phangam dragadi kana deba aduna lari yam haiba mi amana tawpa thabaka lari sunai haidaba mi amana tawpa thabak sinuga khara khara dum khena ba legane ya kan mu khalaba we want every one of you to sign. थोरमतुदा सरू याखिबा केंद्र की बपाल थोरम मसुंग शिक्षा राज्य मंत्री डॉक्टर आर.के. रंजनाई मणिपुर असि अरिबा मतमदगी हौना तोंगान तोंगानबा मसाना कया लेजरकपा टॉप लमदम अमनी मसिगिदमक अखोइना साउथोकसबा पुई असिगुम्बा महौसादगी लेरकलबा मसानासिंग असि अखोइना योखटपदा गाइफते मांगना हाई भारत असि तोंगान तोंगानबा मसागी चनबेदि मिफम ओइबा साना खोनबगी फिदा कंदुना लाकपा लेबाक अमनी मतम कुइना मियामना खंगनदना लेरुरबा अरिबा मसानासिंग नौने हिंगलनबा प्रधानमंत्री नरेंद्र मोदी अखाकपा लेतना होनरी मसिगी खुदोंचाबा लौदुना मसानासिंग असि हिंगलनबा होनबदा अखोइ खुदिंगमना दायित्व लोमिनसी मुकना कांजै असि थाइना नैसेम लोलदगी हौरागा मथंग मथंग खगि सिविलाइजेशन से सेमगलपा मतमदा मतमदुगी लायोइख्रबा अमसुंग अखोइबु सेमी सांबिरकपा एंसेस्टर मयामसिंग अदुना पुथोलपा a kind of game ni Manipur se makhal makha kayagi indigenous and native games laiba adugumba inakhunba lamdam amani masigi damakta aikhoi khudik bangna chapthok chabagi wakhallo nama aikhoi gi pukningda laiba chungani na khalli ngasi loisanba numri ki sanabada krida bharati bisnupur timna krida bharati imphal west timbu panjil tara anil thoiki आकाशवाणी इम्फाल की पाव ताबिरी नागालैंड विधानसभा मिखल की मतम नक्सलपगलेना भोट खोम की थबक खम थेंगना कल्ले तोंगान तोंगान बा स्टार कैंपेनर सिंगना मखोई मखोई की मिरेप सिंगदमक भोट खोमनरी तोंगान तोंगान बा राजनीति दल सिंगी लुसिंग बसिंगना राज्यदुदा मखोइना शक्ति पाइरबदी शांति रक्षा अमसुंग साखोत थौरांगी थबक कया पाइगतकनी हाइरी बीजेपी ना राज्यदुदा मखोई की मिरेप सिंग माई पानबगिदमक केंद्र की लुसिंग बसिंग लाक्तुना भोट खोमली था असिगी कुंतरेता पांगथोकदोरिबा राज्य विधानसभा की मिखल असिदा तोंगान तोंगानबा राजनीति दल 12 की पुण्य मिरेप साम मरिफुमदोइना लंबा थेंगनगनी राज्य विधानसभा मिखल पांगथोकदबा नुमित खरिनिदा गाइसिलपगा लोइना मेघालयदा भोट खोमगी थबक खक थेंगना कल्ले मेघालयदा तोंगान तोंगानबा राजनीति दल सिंगी लुसिंग बसिंग अमसुंग स्टार कैंपेनर सिंगना मियामगी मिटिन अमसुंग रैली सिंगदा सरुक यादुना वोटर सिंगी पुंगनिंग सिंगसिनबा अंगंबी थाकता होनरी बीजेपी की मकुक थोंबा लुसिंगबा नितिन गडकरी हिमंत बिस्वा शर्मा कांग्रेस लुसिंगबा मुकुल वासनिक नेशनल पीपल्स पार्टी एनपीपी की लुसिंगबा कोनराड के संगमा तृणमूल कांग्रेस की अभिषेक बैनर्जी यावना मकुक थोंबा लुसिंगबा कयाना गारो खासी अमसुंग जेंटिया हिल्सता पांगथोकपा मिटिनसिंगदा सरुक याखी राज्यसिदा था असिगी कुंतरेता विधानसभा केंद्र हुंफुदा भोट थादनगदबनी अरोइबदा मरोइबा पावमुक G20 की मणिपुर युंबू ओइदुना नुमित हुमनी चथरकपा बिजनेस 20 की मिफम ngasi loisinkhre मुख्यमंत्री नोंगथोम बिरेन हाइरी मणिपुर लेंगांग नांगंबा थाकता होनदुना मियामदा थकनबा इसिंग पिनबा होनरी असम राइफल्स अमसुंग मणिपुर पुलिस की अपुनबा कांगपुना मालेमगी कैथेलदा लुपा कोटी 8,92,000 रोंगी ममल ओइगदबा ब्राउन शुगर टेक्नोपल जिलादगी फारे स्पोर्ट्स मंत्री गोविंदास कोंथौजबना हाइरी मणिपुर की महौसादगी लेजरकलबा मसाना सिंह लेबाक सिनबा थुंगना खंगनबगिदमक स्पोर्ट्स मंत्रालयदा प्रस्ताव तौरगनी अमसुंग नागालैंड अमदी मेघालय विधानसभा मिखल की मतम नक्सलपगलवेना बोट खोमगी थबक खम थेंगना कल्ले पाउ लोइजरे